Hello ma'am puna magi ano video da daram no okseri ando ma'am hasi morning ni to ngasi te kyang school su hore ado tuna kitang morning se ko hena busy obade hele ba ko to ma ka su like to ba ya de to ai su thabak chatring da gang motion khosan ma to ko khara jang na toringe phai ba ko to tuna khara na hogole do ai hasi so phi da su ba loire ba ko ma'am han to ko weather city sumaina to na sum laire ai utagi nong su da ba ko nong ma ga lei ba do ado sini do ma'am se gi lei se ko yam long thok ko spamori ba ko phoidat pa do haidi makha da hoise ko lebak sumate mathon da horak pa duni ba ko lebak kitang nai jaba ham du ga ne ado na ai haji myam lei do tha ba yam thaning bani myam do matam do phang da ba do na ko lei tha bam su leite adu ga lebak su lobham no khang de ba ko do ina simaina lei khara sum thai ba ado si se lei ising ju haibi da ba ko ire do na haji sum morning khotani ba ko ina kha dum jeng khotai se adu ga se khoi gi angau bi na khoi sum ko thole ba ko ado keno su ko re laki na sum ko ye ado ma se angau bi hara ga di khang ma hele ba ko ado ma ga ngak time spend tawre ha ba di kitang mind do fresh oi ba ko myam tum hot pagi keno taw na le ba do ando ma sam harau ba do khoi hawala ga ko tumana oi ba ado ai hosi se lei gang hairani ising hairani ba ko myam ado si se ko ising phajana haira ga di phajai ma chola ga di do mana ga do ngang jale myam mai to na hang de do Eshana filai tak to ni do husband ni moi di ke sum tension lai te ba ko haibidi ni pa sing di jamna haidi nungai ba hai tare ko moi gi keno se khoi nu pi gi de banam pura ma jing ma thau tai ba ko do icha si gi heng gai ma soi ba da tu di exam gi result do phaja da ba tar ga su tai na doi ni ko khoi da ko mama na tak ta na toi ni khang de ko ti sa ani hom puna mak ta gi sadi puna mak ta gi ko mama da han na ni ba keno to toi se do ma icha nu pi jo ho ko laga hoji ma sung hang sana na lai re siga adu haji bani haji like to minarani hado lega su chana ba breakfast su tum thongat ba horani ba ko do ma'am dum video sima ka ta ba jingmina si
ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟꯗꯣ ꯅꯪꯉꯣꯏꯑꯕꯀꯣ ꯂꯣꯏꯔꯒ ꯅꯃꯥꯡꯃꯨꯛ ꯊꯤꯟꯕ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯣꯏ ꯊꯤꯜꯂꯨꯁꯨ ꯌꯥꯔꯔꯣꯏ ꯍꯁꯕꯦꯟꯗꯀꯣ ꯍꯥꯏꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯅꯤ ꯃꯥꯅ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀ ꯊꯤꯟꯕꯤꯔꯤꯗꯣꯀꯣ ꯗꯦꯜꯂꯤꯒꯤ ꯊꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦꯕ ꯌꯦꯡꯉꯨ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯟꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥ ꯁꯨꯝ ꯊꯤꯟꯕꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯁꯨ ꯑꯅꯝꯕꯅ ꯑꯩꯅꯗ ꯊꯤꯜꯂꯤꯕ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯑꯍꯥꯟꯕ ꯊꯣꯡꯈꯔꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯉꯧꯕꯗꯣ ꯉꯧꯈꯠꯂꯤꯅꯤ ꯑꯗꯨꯅ ꯑꯩ ꯉꯧꯕꯗꯣ ꯑꯗꯨꯝ ꯂꯣꯏꯗꯣꯔꯦꯕꯀꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯨꯒ ꯁꯨꯝ ꯆꯥꯛꯇꯣ ꯊꯣꯡꯅ ꯑꯩꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯍꯧꯔꯤꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯄꯣꯠ ꯆꯩ ꯑꯃ ꯊꯕꯛ ꯇꯧꯕꯗꯀꯣ ꯑꯗꯨ ꯑꯩ ꯂꯣꯏꯁꯤꯟꯕ ꯅꯪꯍꯧꯔꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯏꯔꯒ ꯂꯩꯌꯦꯕꯀꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯐꯥꯎꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯇꯧꯗꯅ ꯂꯣꯏꯁꯤꯟꯕꯗꯨꯅ ꯐꯔꯦ ꯑꯗꯨꯝ ꯈꯔ ꯃꯁꯥ ꯅꯥꯟꯅ ꯁꯨꯝ ꯂꯩꯖꯔꯦꯗꯅꯀꯣ ꯀꯩꯅꯣ ꯇꯧꯗꯅ ꯂꯩ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯗꯅ ꯂꯩꯕꯗꯨꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯁꯨ ꯑꯩ ꯑꯃꯨꯛ ꯑꯉꯥꯡꯗꯨꯒ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯗꯣ ꯃꯇꯝꯗꯣ ꯐꯪꯗꯦꯕꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯍꯣꯔꯦꯟꯗ ꯊꯦꯡꯉꯤꯕꯀꯣ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯂꯥꯏꯐꯁꯦꯀꯣ ꯃꯌꯥꯝ ꯅꯨꯄꯤ ꯍꯥꯏꯁꯦꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯩꯅꯣ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯊꯕꯛ ꯑꯃꯈꯛꯇꯪꯅ ꯁꯨꯕ ꯌꯥꯗꯦꯀꯣ ꯑꯃꯈꯛꯇꯪꯅ ꯁꯨꯔꯒ ꯂꯩꯕꯗꯣ ꯌꯥꯗꯕꯗꯣꯀꯣ ꯅꯨꯄꯤ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅꯤꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯗꯤ ꯍꯣꯔꯦꯟ ꯈꯔ ꯀꯣꯝꯃꯅꯤꯕ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯐꯁꯦꯀꯣ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯃꯥꯏꯅ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯈꯤꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯑꯗꯣ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯤꯟꯕ ꯕꯤꯖꯤ ꯂꯥꯏꯐ ꯑꯃ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣꯀꯣ ꯈꯜꯂꯨꯗꯕꯗꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯈꯨꯗꯛꯇ ꯂꯣꯏꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤꯕꯀꯣ ꯂꯣꯏꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯆꯤꯟꯕꯗ ꯑꯗꯨ ꯑꯣꯏꯅꯤꯕ ꯑꯗꯨ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯗꯣ ꯄꯤꯖꯔꯒ ꯑꯩ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯨꯔꯦ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯗꯨ ꯁꯤꯁꯤꯅ ꯃꯌꯥꯝ ꯐꯛꯄꯥꯏ ꯈꯔ ꯍꯦꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯁꯥꯅ ꯊꯥꯖꯕ ꯐꯛꯄꯥꯏ ꯍꯦꯛꯄꯁꯤꯗꯤ ꯃꯌꯥꯝ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯧ ꯑꯣꯏꯅ ꯌꯥꯗꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯎꯔꯨꯝꯗ ꯊꯥꯕꯗꯤ ꯑꯣꯏꯗꯦ ꯃꯌꯥꯝ ꯐꯛꯄꯥꯏꯁꯦ ꯅꯨꯡꯁꯥ ꯄꯥꯟꯕ ꯃꯐꯝꯗ ꯊꯥꯔꯒꯗꯤ ꯐꯖꯩꯑꯕꯀꯣ ꯑꯗꯣ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯁꯤꯒ ꯊꯥꯕꯅꯦꯕ ꯑꯩꯅꯀꯣ ꯂꯩꯕꯥꯛꯁꯦ ꯂꯩꯇꯦ ꯂꯩꯕꯥꯛ ꯈꯤꯇꯪ ꯐꯪꯕ ꯃꯐꯝꯁꯤꯒꯀꯣ ꯊꯥꯕꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯗꯨꯀꯥꯟꯗ ꯈꯤꯇꯪ ꯃꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡꯕꯒꯤꯀꯣ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯈꯔ ꯍꯦꯛꯄꯤꯔꯦꯕ ꯑꯩꯅ ꯑꯗꯣ ꯃꯣꯏꯅ ꯍꯣꯔꯦꯟ ꯊꯣꯡꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯔꯒꯁꯨ ꯁꯤꯗꯒꯤ ꯁꯨꯝ ꯂꯧꯔꯒ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯕꯣꯔꯥꯗꯁꯨ ꯃꯌꯥꯝ ꯑꯩꯗꯤ ꯂꯩꯈꯃꯥꯟ ꯁꯣꯏꯔꯒ ꯕꯣꯔꯥ ꯍꯧꯕꯁꯦ ꯌꯥꯝ ꯍꯥꯎꯔꯤꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯩꯈꯃꯥꯟꯒꯤ ꯕꯣꯔꯥꯁꯦ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯑꯗꯣ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯁꯕꯦꯟꯅ ꯇꯧꯔꯒ ꯆꯠꯂꯅꯤ ꯑꯦꯛꯖꯥꯝꯅ ꯀ꯭ꯂꯥꯁꯇꯣ ꯉꯟꯅ ꯒꯣꯔꯤ ꯂꯩꯍꯧꯔꯣ ꯁꯤꯉꯥꯕꯨ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯇꯣ ꯆꯠꯂꯅꯤ ꯍꯁꯕꯦꯟꯒ ꯄꯨꯟꯅꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇꯕꯨ ꯎꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ